ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯅꯨꯃꯤꯠꯇꯨ ꯌꯨꯝꯒꯤ ꯑꯣꯏꯅ ꯎꯁꯣꯞ ꯃꯆꯥ ꯑꯃ ꯀꯠꯅꯕ ꯊꯕꯛ ꯈꯔ ꯆꯤꯜꯂꯝꯃꯤ꯫ ꯑꯩꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯄꯨꯒ ꯇꯤꯟꯅꯕ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯑꯩꯈꯣꯏꯒꯤꯗ ꯆꯪꯉꯛꯈꯤ꯫ ꯑꯗꯨꯒ ꯄꯨꯄꯨ ꯂꯩꯕ꯭ꯔꯥ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯂꯩꯈꯤꯕꯅꯤ ꯈꯨꯝꯒꯦ ꯇꯧꯔꯤꯉꯩ ꯑꯩꯈꯣꯏ ꯄꯨꯄꯨꯅ ꯑꯣꯏꯅ ꯁꯤꯗ ꯂꯩꯌꯦ ꯑꯁꯣꯝꯗ ꯆꯪꯉꯛꯑꯣ, ꯑꯁꯣꯝꯗ ꯑꯣꯏꯅ ꯐꯝꯃꯁꯤ ꯍꯥꯏꯗꯅ ꯈꯨꯝꯃꯛꯏ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯆꯥꯎꯔꯦꯟꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯦ ꯍꯥꯏꯅꯦ꯫ ꯑꯩꯗꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯨꯔꯦ꯫ ꯐꯤꯕꯝ ꯆꯥꯍꯧꯗ꯭ꯔꯦ, ꯀꯨꯏꯒꯗꯕ ꯃꯥꯟꯗꯦ꯫ ꯃꯆꯥ ꯃꯁꯨꯁꯤꯡꯗꯨꯅ ꯃꯔꯣꯜ ꯑꯃ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯍꯥꯏꯍꯧꯏ꯫ ꯑꯩꯅꯗꯤ ꯅꯈꯣꯏꯒꯤ ꯕꯥꯖꯤꯁꯦ ꯄꯨꯡꯀꯨꯏ ꯀꯨꯏꯅꯕꯨ ꯂꯩꯈꯤꯒꯗꯕ ꯃꯥꯟꯗꯦ, ꯃꯥꯏꯕ ꯑꯃꯇ ꯇꯥꯟꯅꯍꯧ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯣ ꯅꯪꯗꯤ ꯆꯪꯉꯨꯔꯕꯣ ꯍꯥꯏꯗꯅ ꯄꯨꯄꯨꯗ ꯍꯪꯉꯝꯃꯤ꯫ ꯄꯨꯄꯨꯅ ꯑꯃꯨꯛ ꯉꯁꯤ ꯉꯔꯥꯡꯗꯤ ꯆꯪꯉꯨꯗ꯭ꯔꯤ, ꯍꯞꯇꯥ ꯑꯃꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩꯁꯨ ꯆꯪꯕꯤꯔꯨꯕꯅꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯑꯩꯒ ꯋꯥꯔꯤ ꯋꯥꯇꯥꯏꯒ ꯐꯖꯅ ꯁꯥꯟꯅꯔꯛꯏ, ꯀꯌꯥ ꯐꯤꯕꯝꯗꯤ ꯂꯨꯁꯜꯍꯧꯗ꯭ꯔꯤꯕꯅꯤ ꯈꯨꯝꯃꯛꯏ꯫ ꯑꯩꯁꯨ ꯏꯔꯨ ꯂꯨꯖꯒꯦ ꯍꯥꯏꯗꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥ ꯃꯈꯣꯏ ꯏꯄꯨ ꯆꯥꯎꯔꯦꯟꯗꯨꯕꯨ ꯆꯍꯤ ꯀꯌꯥꯃꯨꯛꯀꯗꯤ ꯁꯨꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯇꯣꯝꯕ ꯆꯍꯤꯗꯤ ꯌꯥꯝꯂꯝꯃꯅꯤ, ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯕꯗ ꯆꯍꯤ 60ꯃꯨꯛꯇꯤ ꯁꯨꯔꯝꯒꯗꯕ ꯃꯥꯜꯂꯤ ꯈꯨꯝꯃꯛꯏ꯫ ꯑꯩꯅ ꯃꯣꯏ ꯏꯃꯥ ꯏꯄꯦꯝꯃ ꯆꯍꯤꯗꯤ ꯂꯥꯏꯑꯣꯏꯔꯕꯒ ꯆꯞ ꯃꯥꯟꯅꯔꯦ, ꯃꯥꯃ ꯍꯣꯏ ꯑꯩꯈꯣꯏ ꯄꯨꯄꯨ ꯍꯣꯏꯁꯨ ꯃꯗꯨꯒꯤ ꯆꯍꯤꯗꯨ ꯌꯧꯔꯕꯣ ꯍꯪꯉꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯦꯔꯥ ꯅꯈꯣꯏ ꯄꯨꯄꯨꯒ ꯑꯩꯈꯣꯏꯒꯗꯤ ꯑꯉꯥꯡꯅꯤꯗ, ꯅꯈꯣꯏ ꯏꯄꯨ ꯆꯥꯎꯔꯦꯟ ꯑꯣꯏꯅ ꯆꯍꯤ 7-9ꯃꯨꯛ ꯍꯜꯂꯝꯒꯅꯤ ꯍꯥꯏꯗꯅ ꯐꯥꯒꯤ ꯑꯣꯏꯅ ꯈꯨꯝꯇꯣꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯊꯥꯏꯅꯒꯤ ꯑꯍꯟꯁꯤꯡꯒꯤ ꯄꯨꯟꯁꯤꯔꯣꯟ ꯆꯍꯤ ꯃꯇꯥꯡꯁꯤ ꯑꯩꯈꯣꯏꯗꯤ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯆꯈ꯭ꯔꯦꯗ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯤꯕꯣ ꯃꯗꯨꯒꯤ ꯆꯍꯤ ꯃꯇꯥꯡꯗꯨꯐꯥꯎ ꯑꯩꯈꯣꯏꯕꯨ ꯌꯧꯕ ꯉꯝꯗꯣꯔꯤꯕꯣ? ꯃꯥꯃ ꯑꯩꯗꯤ ꯊꯥꯖꯗꯦ ꯑꯩꯈꯣꯏꯅ ꯁꯥꯡꯅ ꯀꯨꯏꯅ ꯍꯤꯡꯗꯅ ꯍꯤꯡꯉꯕꯗ ꯆꯍꯤ 60-70 ꯆꯍꯤ 90ꯗꯒꯤ ꯀꯅꯥꯒꯤ ꯂꯩꯅꯥ ꯃꯈꯜ ꯃꯈꯜ ꯍꯛꯆꯥꯡ ꯑꯁꯤꯗ ꯆꯪꯉꯛꯄ ꯍꯧꯔꯅꯤ꯫ ꯀꯜꯂꯛꯆꯩ ꯀꯜꯂꯛꯆꯩ ꯑꯩꯈꯣꯏ ꯄꯨꯄꯨ ꯍꯣꯏꯒꯤ ꯆꯍꯤ, ꯃꯥꯃ ꯍꯣꯏꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯒ ꯑꯩꯁꯨ ꯏꯔꯨ ꯂꯨꯖꯔꯝꯃꯤ꯫ ꯄꯨꯄꯨꯁꯨ ꯑꯅꯥꯕꯗꯨ ꯉꯥꯏꯍꯥꯛ ꯍꯪꯕꯤꯔꯨꯅꯤ ꯍꯥꯏꯗꯅ ꯂꯥꯛꯏꯕ ꯑꯍꯜ ꯑꯗꯨꯒ ꯊꯣꯛꯈꯤ꯫ ꯑꯩꯅꯁꯨ ꯄꯨꯄꯨ ꯌꯥꯝꯅ ꯁꯥꯡꯅ ꯊꯣꯛꯈ꯭ꯔꯅꯨ, ꯄꯨꯄꯨ ꯌꯥꯎꯗ ꯌꯥꯗꯕ ꯂꯥꯏꯒꯤ ꯊꯧꯔꯝ ꯌꯥꯝꯅ ꯂꯩꯔꯤ, ꯈꯤꯇꯪ ꯊꯨꯅ ꯍꯜꯂꯛꯅꯕ ꯇꯧ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯎꯁꯣꯞꯇꯨ ꯅꯤꯡꯊꯤꯖꯅ ꯀꯠꯂꯝꯃꯤ꯫ ꯎꯁꯣꯞ ꯇꯧꯈꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯨ ꯑꯩꯈꯣꯏ ꯄꯨꯄꯨꯁꯦ ꯃꯁꯥꯁꯦ ꯂꯦꯡꯕ ꯊꯤꯟꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥ ꯍꯣꯏ ꯑꯩꯈꯣꯏ ꯕꯥꯖꯤ ꯍꯣꯏꯅꯗꯤ ꯑꯍꯟꯒ ꯑꯣꯏꯁꯜꯂꯛꯄꯒ ꯉꯁꯥꯏꯒꯤ ꯎꯁꯣꯞꯀꯤ ꯏꯟꯁꯥꯡ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝ ꯑꯗꯨ ꯈꯔ ꯆꯥꯁꯜꯂꯨꯕꯗꯒꯤ ꯇꯧꯔꯛꯄ ꯑꯣꯏꯔꯤꯅꯤ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯅ ꯑꯍꯤꯡ ꯊꯦꯡꯉꯐꯥꯎ ꯄꯨꯄꯨꯁꯦ ꯂꯦꯡꯕ ꯊꯤꯟꯕ ꯍꯧꯔꯦ ꯍꯥꯏꯗꯅ ꯑꯕꯣꯛꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯇꯨꯝꯕ ꯍꯧꯗꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯕꯣꯛꯅ ꯃꯌꯥꯝꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯗꯤ ꯃꯁꯥꯁꯨ ꯑꯍꯟ ꯑꯣꯏꯁꯜꯂꯛꯄꯒꯤ ꯁꯣꯜꯂꯒ ꯂꯩꯔꯤꯕꯁꯤꯗ ꯃꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯒ ꯂꯩꯔꯤꯕꯗꯨ ꯑꯅꯥꯕ ꯍꯪꯕ ꯆꯠꯂꯨꯅꯨ ꯍꯥꯏꯕꯅꯤ, ꯅꯥꯔꯤꯕꯗꯨꯁꯨ ꯃꯥꯏꯕꯅꯤꯗꯣ꯫ ꯑꯗꯨ ꯉꯁꯥꯏ ꯀꯃꯥꯏꯅ ꯍꯦꯛꯇ ꯆꯪꯁꯜꯂꯨꯔꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯅ ꯏꯁꯥ ꯁꯥꯅ ꯑꯩꯈꯣꯏ ꯅꯄꯥꯁꯦ ꯗꯣꯛꯇꯔ ꯐꯥꯎꯗ ꯍꯥꯟꯅ ꯄꯨꯈꯠꯄꯤꯔꯨꯁꯣ, ꯀꯣꯟꯅ ꯃꯗꯨꯗ ꯐꯠꯇ꯭ꯔꯕꯗꯤ ꯌꯨꯝꯗ ꯄꯨꯊꯔꯛꯑꯒ ꯑꯃꯨꯛ ꯀꯔꯤ ꯀꯔꯤꯅꯣ ꯇꯥꯟꯅꯔꯁꯤ ꯍꯥꯏꯗꯅ ꯑꯕꯣꯛꯅ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯕꯣꯛꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ꯫ ꯍꯣꯏꯅꯦ, ꯑꯩꯈꯣꯏ ꯄꯥꯕꯅ ꯉꯁꯥꯏ ꯃꯥꯏꯕ ꯏꯄꯨ ꯆꯥꯎꯔꯦꯟꯒꯤ ꯑꯅꯥꯕ ꯍꯪꯕ ꯆꯪꯉꯨꯏ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤ ꯆꯪꯗꯤ ꯆꯪꯍꯟꯅꯤꯡꯗꯕꯅꯤ꯫ ꯐꯔꯦ ꯐꯔꯦ ꯗꯗꯥ ꯂꯥꯛꯑꯣ, ꯕꯥꯖꯤꯁꯦ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯗ ꯄꯨꯈꯠꯇꯕ ꯌꯥꯔꯔꯣꯏ, ꯑꯥꯗ ꯗꯣꯛꯇꯔꯒ ꯀꯔꯤ ꯀꯔꯤꯅꯣ ꯇꯥꯟꯅꯔꯨꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯕꯥ ꯍꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯄꯨꯄꯨꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯝꯃꯤ꯫ ꯉꯛꯂꯤꯕꯗꯤ ꯍꯣꯁꯄꯤꯇꯥꯜ ꯍꯦꯛ ꯌꯧꯕꯒ ꯑꯩꯈꯣই ꯄꯨꯄꯨꯁꯤ ꯃꯆꯤꯟꯗ ꯆꯣꯏꯔꯣꯟ ꯐꯥꯔꯣꯟ ꯈꯔ ꯂꯣꯜꯂꯝꯃꯒ ꯁꯣꯔꯁꯦ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯗꯣꯛꯇꯔꯅꯁꯨ ꯉꯥꯏꯍꯥꯛ ꯑꯣꯛꯁꯤꯖꯦꯟ ꯍꯥꯞꯁꯤ, ꯅꯈꯣꯏ ꯃꯄꯥꯟꯗ ꯂꯩꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯄꯨꯗꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯀꯟꯕ ꯉꯝꯗꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯌꯥꯝꯁꯨ ꯄꯨꯄꯨꯅ ꯑꯗꯨꯝꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯅꯤ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏ ꯀꯅꯥꯅꯁꯨ ꯊꯥꯖꯅꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯄꯨꯄꯨꯁꯦ ꯌꯨꯝꯗ ꯄꯨꯊꯔꯛꯇꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯑꯩꯈꯣꯏꯁꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯂꯩꯇ꯭ꯔꯤꯕꯁꯤ ꯑꯣꯖꯥ ꯃꯥꯏꯕ ꯆꯥꯎꯔꯦꯟ ꯑꯣꯏꯔꯤꯕꯣꯏ ꯈꯜꯂꯨꯕꯅꯤ, ꯑꯗꯨ ꯌꯦꯡꯈꯣꯡꯒꯤ ꯏꯄꯨ ꯕꯨꯙ ꯑꯣꯏꯔꯦ꯫ ꯎꯊꯣꯛꯄꯅꯤꯗ ꯂꯩꯀꯥꯏꯒꯤ ꯑꯍꯟꯁꯤꯡꯁꯤ ꯍꯟꯗꯛꯇꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯠꯈꯤꯗꯣꯔꯕ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯄꯣꯂꯣꯏꯕ ꯌꯥꯎꯕ ꯂꯥꯛꯄꯗ ꯋꯥꯔꯤ ꯁꯨꯝ ꯇꯧꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯕꯣꯛꯁꯨ ꯄꯨꯄꯨ ꯂꯩꯇꯕꯗꯨꯗ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯍꯧꯖꯤꯛꯇꯅꯤ ꯏꯀꯟ ꯀꯟꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯏꯆꯥꯁꯤꯡꯅ ꯄꯨꯈ꯭ꯔꯤꯕꯗꯨ, ꯑꯗꯨꯒ ꯊꯋꯥꯏ ꯌꯥꯎꯗꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯏꯁꯤꯕꯨ ꯑꯩ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫
Asumna numitudi marang adum pupugi mathau mangam pangthoami. Numitugi nonghe nganbaga baba hoi baba sau hoi. Wari ama makhoi machin manau sum sanarami. Ahansingi usop katpa loibada ngairi sagay asigi. Aduga baji si amuk puraga satkhare. Onthokpanida oiriba matau si. Aduga amana baji na maiba sauringi anabadu madu mataga. Anabadu hangba numitu sasaramdrabadi phagadabani. Akoidadi wari tamamdre. Imadadi baji na kay kaino wari khara tamamba mali haidana. Babana akoy mayamda hairakhi. Maduda ina mo sumna hairami. Baba kay wari no pupuna bukta tamami hairidubu hangami. Babana mo atay karisu nateda. Baji na maiba sauringi kada anaba hangba sangubada. Yung maduda naariba masado natana. Mi itay di mi matalayramde hai. Maduda baji na maiba sauringi manakta changsalaga. Pamubuda maiba sauri na sumna hairi hai. Uda nang anaba hangba laira. Nanggalak minarito na kanano hangai hai. Baji na mo ay di itomde ni laiba si. Lang minadi kanano nang nai nataba mo uri ba po hangami. Maiba sauri na mo. Nang nataba mo di ay ginakta dum layba uida. Yung mo to hujikta swagi pamang da mi masat kare. Asibu kanano sumhang ba ni nang wanda hierarchy. Adum na maiba do na machinda swairon way kayoy. Sumuwa nga padagi baji sumasada ihay hay narakta badagi. Puglang na hawalaga. Ay amuk sa lagi potha hawro. Nasana susing sulayba mata ude. Karay da sa krabano kangde. Anabagi nakta miya mata sangbiraga di pagadabane. Mamita kay no uba hawra mane. Adoy su isa sing na yumda nga siso usop masa makalhawri. Ay amuk sa lagi hay na baji na kado dagi makongek tangdorak pada. Kunzela man na kado dagi baji da sumna hayriki hay. Buda ng satkino. Ay ni kasi da laydi kasi. Ako'y humpuna sa minaduri ba ni haydana. Kanagumba magikonje na baji gitong lomdagi. Kado dagi wanganga ihay. Ngayak to da baji sumasada sway lao pa mapuoki. Ay skay no tawri pa mataw sidi. Ay bukay nung gisang zaraan ba no. Yung masita sumiyete layba suwa mataude. Pare ay isa sa kibada karino matawri. Pangibay gikong tanga siya mukhan na di hanjalaroy. Adumang tana gam yumyong na basakrage haydana. Baji siya yumyong na ba adum hatu-hatu lakpa uwayra mane. Imana wari sa tamagpani. Imada di wari sa baji na tamamba uwayra mane haydana. Babana ako'y da wari tamaki. Wari do tabada ko so isada kangaw de tusong kiba. Babagi mayama babasong na mosong na hayraki. Adubo numito da baji na maibadugi kada sang baduda. Maibadu na magi kado da kay no tado ka tanamba. Laiti na padabasing ado ko'y paba na teng narure. Aduga ko'y gisu numito usop ka lubaduda. Tayo na laikida ba ahalaman laitin mayama mayum masida kumiba ni. Mayam si mapahik saru da na baji si. Makoy mayam na ikan ka na hekpo kreda hayrami. Aso na pupusi laikidra ba matung. Ojige ko'y lekay da layba maiba sidi. Masase dumison suwalaga. Siba di sungsi hek siramdi. Mayam sumaiba sige matawo do pungak narami. Noong madi baba na ihing nong yaya mata mapantok ningi haydana. Tumba hawgalak pa daw ko'y gihanagi. Laynaramba yumzaw matat amalayrammi. Yumado tangkaya mati sidokrabani. Tangkaya man na po sa'y tambadagi sidoktri. Matamado da baba na yung gimangguan ng heklip to na layringay. Anagi malaba yumzaw adom da ko'y pupumaan ba ahalama. Yung manong madudagi baba da muna lepagayeng to na layrammi. Bawa sumadu ubada kay no tawri pa mataw sidi. Ada ay rom da olga yengaga layri sibo. Masibo ko'y baji natrane. Masidi mo nga mani hayda na baba si masada. Yam na kina yung manong da hatwa to sensa laki. Baba na yung manong da kana sensan kibagi makondo tabadagi. Imagay ga so hawgalami. Aduga baba da kay dawraki hangami. Aduda baba na sumna kumay. Yung zawaman ba sige manong da karino malihawri. Ojay na mapantuho ba da urak pa ni. Sige yung zawaman ba si dadaga tanaraga si dokrasi. Yung lay na dapat hamba si lay ili hay na ba ni. Andakti imong nga si karino matawri hayrami. Matawasong na numitugin nung hingaan baga. Baba na babasog da yung chisido si hayrami. Babasong na sukway si dokrasi. Masi ito sumisada kiya kang nang bayaw kre hayrak padagi. Yung zawaman ba do si duwami. Maduyag si doki badagi mapamado puhang-hang na tanami. Aduga maromda na maiba do na yam na kananado na layringay. Lekay sila layba ahansing si matang-matang lawba hauraki. Ado na maiba do gitunga lalaga paw lekay gi ahansing si satpaki narami. Aying sida pung tarabo hektara ba di layraga sida kuy singa si matang-matang kap naraki.
ꯍꯨꯏꯁꯤꯡꯗꯨꯅ ꯑꯗꯨꯝꯅ ꯀꯞꯄ ꯂꯥꯎꯕ ꯍꯦꯛ ꯇꯧꯔꯛꯄꯒ ꯂꯩꯀꯥꯏꯒꯤ ꯃꯪ ꯃꯌꯥꯗ ꯈꯨꯗꯩꯁꯦ ꯊꯨꯞꯄꯒ ꯂꯩꯕꯥꯛꯅ ꯑꯍꯟꯒꯤ ꯃꯤꯇꯝꯗꯧꯅ ꯁꯥꯔꯒ ꯍꯦꯛꯇ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯝꯅꯕꯨ ꯍꯦꯛ ꯊꯦꯡꯅꯔꯕꯗꯤ ꯅꯣꯡꯉꯥꯜꯂꯒ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯑꯍꯜ ꯑꯃꯗꯤ ꯍꯦꯛꯇ ꯁꯤꯔꯝꯃꯤ꯫ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯊꯧꯑꯣꯡ ꯑꯗꯨꯁꯨ ꯀꯅꯥꯅ ꯇꯧꯔꯝꯃꯤꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯈꯪꯕ ꯉꯝꯅꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯨꯁꯨ ꯃꯁꯥ ꯄꯨꯡꯀꯟ ꯀꯟꯕ ꯅꯠꯇ꯭ꯔꯦ꯫ ꯃꯁꯥ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯐꯃꯨꯡꯗ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯃꯥꯏꯕꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯤ ꯂꯩ꯫ ꯑꯃꯗꯤ ꯕꯕꯥꯍꯣꯏꯒꯤ ꯆꯍꯤ ꯂꯦꯡꯅꯤ, ꯑꯗꯨꯒ ꯑꯃꯅ ꯕꯕꯥꯍꯣꯏꯗꯒꯤ ꯈꯔ ꯃꯈꯥꯅꯤ꯫ ꯃꯆꯥ ꯑꯅꯤꯃꯛ ꯑꯣꯖꯥ ꯉꯥꯛꯇꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕ ꯑꯁꯤꯅ ꯃꯁꯥ ꯏꯁꯣꯟ ꯁꯣꯟꯕ ꯃꯈꯩ ꯐꯃꯨꯡꯗ ꯆꯥꯗ ꯊꯛꯇꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯒ ꯁꯤꯕꯗꯤ ꯁꯨꯡꯁꯤ ꯁꯤꯗꯕꯗꯨꯗ ꯃꯌꯥꯝꯁꯨ ꯑꯉꯛꯄ ꯑꯃꯗꯤ ꯄꯣꯛꯅꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯅꯣꯡꯃꯗꯤ ꯕꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯈꯨꯔꯥ ꯆꯥꯎꯔꯦꯟꯁꯤ ꯕꯕꯥ ꯂꯩꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯦ ꯍꯥꯏꯕꯗꯤ ꯇꯥꯏ, ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯂꯩꯔꯤ ꯃꯥꯜꯂꯤ꯫ ꯉꯛꯇꯤ ꯉꯛꯏꯀꯣ ꯃꯥꯏꯕ ꯍꯥꯏꯕꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯍꯨꯏꯅ ꯆꯥꯕ ꯊꯛꯄ ꯑꯃꯗ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤꯕꯖꯥꯠꯅꯣ? ꯃꯥꯒꯤ ꯃꯍꯨꯠ ꯑꯣꯏꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯟꯗꯛꯇꯤ ꯑꯍꯟ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯃꯊꯪ ꯁꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯃꯪ ꯃꯌꯥꯗ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯍꯌꯦꯡꯒꯨꯝꯕ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯑꯍꯜ ꯑꯃ ꯂꯩꯇꯕ ꯌꯥꯎꯒꯗꯣꯔꯦ ꯍꯥꯏꯔꯕꯗꯤ ꯃꯪ ꯃꯅꯥꯛ ꯑꯗꯨꯗ ꯈꯨꯗꯩ ꯈꯔꯒ ꯑꯍꯟꯒꯤ ꯃꯤꯇꯝ ꯃꯥꯟꯕ ꯈꯔꯒ ꯃꯪ ꯃꯌꯥꯗ ꯇꯥꯔꯒ ꯍꯦꯛꯇ ꯂꯩꯔꯝꯃꯤ ꯍꯥꯏꯅꯩ꯫ ꯃꯁꯤꯅ ꯀꯅꯥꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯃꯈꯣꯏꯅꯦ ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯥꯏ꯫ ꯑꯗꯣ ꯃꯥꯏꯕ ꯆꯥꯎꯔꯦꯟꯅꯗꯤ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ, ꯍꯧꯖꯤꯛꯐꯥꯎ ꯁꯤꯗ꯭ꯔꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯃꯁꯥꯗꯨꯗꯤ ꯑꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ, ꯑꯒꯣꯠ ꯀꯥꯡꯈꯠꯄ ꯑꯃꯠꯇ ꯉꯝꯗ꯭ꯔꯕꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯒꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯆꯥ ꯑꯃꯅ ꯃꯄꯥꯒꯤ ꯊꯋꯥꯏ ꯀꯟꯅꯕ ꯂꯥꯏ ꯁꯥꯟꯅꯔꯒ ꯃꯪ ꯃꯌꯥ ꯑꯗꯨꯗ ꯊꯝꯖꯤꯜꯂꯤꯕꯖꯥꯔꯥ ꯍꯥꯏꯗꯅ ꯕꯕꯥꯗ ꯏꯃꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯍꯦꯔꯥ ꯃꯗꯨꯗꯤ ꯑꯣꯏꯔꯝꯃꯣꯏ, ꯃꯗꯨ ꯑꯩ ꯊꯥꯖꯗꯦ꯫ ꯃꯤ ꯃꯆꯥ ꯑꯅꯤꯃꯛ ꯑꯣꯖꯥ ꯉꯥꯛꯇꯅꯤ꯫ ꯃꯗꯨꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯇꯧꯕ ꯍꯩꯒꯗꯕ ꯅꯠꯇꯦ꯫ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯀꯅꯥꯅꯕꯨ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯋꯥꯔꯤ ꯖꯥꯠꯁꯦ ꯇꯥꯔꯕ ꯃꯥꯜꯂꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯂꯥꯏꯗ ꯅꯤꯡꯉꯒ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯅꯕꯨꯗꯤ ꯐꯔꯦ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯣ ꯕꯕꯥ ꯏꯃꯥ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯏꯃꯥꯒꯤ ꯃꯄꯥꯝꯂꯣꯝꯗꯒꯤ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯁꯤ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯎꯕꯗ ꯌꯥꯔꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯈꯔ ꯊꯦꯡꯅ ꯑꯩꯈꯣꯏꯒꯤꯅ ꯈꯔ ꯅꯛꯑꯦ ꯍꯥꯏꯗꯅ ꯒꯥꯔꯤꯗꯣ ꯏꯜꯂꯒ ꯑꯩꯈꯣꯏꯒꯤꯗ ꯂꯥꯛꯄꯖꯥꯠꯅꯤ꯫ ꯃꯥꯝꯇꯣꯟꯅ ꯑꯩꯈꯣꯏ ꯂꯩꯔꯛ ꯌꯧꯁꯤꯜꯂꯛꯄꯗꯨꯗ ꯃꯤ ꯀꯅꯥꯁꯨ ꯂꯝꯕꯦꯟ ꯁꯣꯔꯣꯛꯇ ꯆꯠꯂꯝꯕ ꯊꯦꯡꯅꯔꯝꯗꯦ꯫ ꯃꯗꯨꯗ ꯃꯥꯝꯇꯣꯟꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯅꯨꯃꯤꯗꯥꯡꯒꯁꯤ ꯃꯤ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯄ ꯎꯅꯗꯦ, ꯍꯣꯏ ꯄꯨꯡꯕꯨꯗꯤ ꯈꯔꯕꯨꯗꯤ ꯊꯦꯡꯉꯦ, ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯤ ꯑꯃꯠꯇꯒ ꯆꯠꯄ ꯎꯗꯦꯅꯦ꯫ ꯂꯩꯔꯛ ꯑꯁꯤꯁꯨ ꯏꯃꯥꯟꯗ ꯍꯦꯛ ꯃꯥꯟꯅꯩ꯫ ꯀꯨꯏꯔꯦꯁꯨ ꯏꯆꯦꯒꯤꯗ ꯂꯥꯛꯇꯕ, ꯑꯗꯨꯅ ꯀꯔꯝꯕ ꯂꯩꯔꯛꯅꯣ ꯑꯩꯗꯤ ꯄꯨꯡꯀꯥꯎꯕꯨ ꯀꯥꯎꯔꯦ꯫ ꯑꯁꯥꯏꯗ ꯃꯤ ꯑꯃꯗ ꯍꯪꯅꯤꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯒꯥꯔꯤꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯃꯇꯥꯡ ꯆꯥꯅ ꯌꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯈꯪꯖꯔꯝꯃꯒꯗꯤ ꯆꯠꯆꯔꯝꯃꯣꯏꯗꯕꯅꯤ ꯍꯥꯏꯗꯅ ꯃꯥꯝꯇꯣꯟꯁꯦ ꯅꯨꯃꯤꯠꯇꯣ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨ ꯏꯟꯗꯨꯅ ꯑꯩꯈꯣꯏꯒꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯇꯨꯒ ꯍꯦꯛ ꯊꯪꯅꯕ ꯃꯅꯤꯡ ꯃꯃꯥꯡꯒꯤ ꯂꯩꯔꯛ ꯑꯅꯤꯗꯨ ꯃꯪ ꯃꯌꯥ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯨ ꯇꯥꯗꯣꯔꯤꯕꯅꯤ꯫ ꯆꯨꯝꯗꯤꯡ ꯆꯨꯝꯅ ꯊꯧꯗꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯇꯨ ꯈꯛꯇꯅꯤ ꯂꯩꯔꯛꯈꯝ ꯊꯦꯡꯉꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅ ꯏꯂꯣꯏ ꯂꯣꯏꯗꯣꯔꯤꯕꯁꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏꯒꯤ ꯃꯥꯝꯇꯣꯟꯗꯤ ꯃꯗꯨ ꯈꯪꯗꯕꯗꯒꯤ ꯃꯅꯤꯡꯒꯤ ꯂꯩꯔꯛꯇꯨꯗ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯇꯨꯅꯤ ꯍꯥꯏꯗꯅ ꯒꯥꯔꯤꯗꯨ ꯏꯜꯂꯒ ꯂꯩꯔꯛ ꯑꯗꯨꯗ ꯁꯨꯝ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯃꯪ ꯃꯌꯥ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯝꯇꯣꯟꯁꯨ ꯃꯪ ꯃꯌꯥ ꯑꯗꯥꯏꯗꯒꯤ ꯂꯩꯔꯛ ꯑꯣꯟꯅꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯃꯃꯥꯏ ꯂꯩꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯀꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯃꯪ ꯃꯌꯥꯗꯨꯗ ꯃꯩꯈꯦꯠꯀꯨꯝꯕ ꯑꯃ ꯈꯦꯠꯈꯤꯕ ꯑꯄꯤꯛꯄ ꯃꯩꯉꯥꯟ ꯑꯃ ꯃꯥꯝꯇꯣꯟꯅ ꯎꯍꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯝꯇꯣꯟꯒꯤ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯀꯅꯥꯅꯣꯅꯦ ꯍꯧꯖꯤꯛ ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯃꯪ ꯃꯌꯥꯗ ꯃꯩꯈꯦꯠꯀꯨꯝꯕ ꯑꯃ ꯈꯦꯠꯈꯤꯕ ꯑꯩꯅ ꯎꯔꯤꯁꯤꯕꯣ? ꯏꯆꯦ ꯍꯣꯏꯒꯤ ꯂꯩꯀꯥꯏꯁꯤ ꯃꯑꯣꯡ ꯑꯃꯅꯤ, ꯃꯐꯝ ꯑꯁꯤꯗ ꯂꯥꯏ ꯇꯤꯟꯒ ꯁꯥꯟꯅꯔꯤꯕꯖꯥꯔ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯥꯝꯇꯣꯟꯅ ꯂꯩꯔꯛ ꯑꯗꯨꯗꯒꯤ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯏꯜꯂꯒ ꯊꯣꯔꯛꯄꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯤ ꯑꯃ ꯁꯣꯠ ꯏꯟꯅꯔꯛꯄꯗꯧꯅ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯝꯇꯣꯟꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯇꯨꯡ ꯁꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯎꯕꯗ ꯅꯨꯄꯥ ꯑꯃ ꯃꯥꯝꯇꯣꯟꯒꯤ ꯇꯨꯡꯗ ꯆꯠꯂꯒ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯃꯁꯛꯇꯨ ꯎꯕꯗ ꯃꯥꯝꯇꯣꯟꯁꯨ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯅ ꯃꯥꯅ ꯏꯜꯂꯤꯕ ꯒꯥꯔꯤꯗꯨ ꯉꯥꯏꯍꯥꯛ ꯈꯥꯝꯃꯒ ꯅꯨꯄꯥ ꯑꯗꯨꯗ ꯃꯥꯝꯇꯣꯟꯅ ꯁꯨꯝꯅ ꯍꯪꯉꯝꯃꯤ, ꯇꯥꯃꯣ ꯀꯩꯅꯣꯃꯇ ꯍꯪꯖꯒꯦ, ꯑꯩꯁꯦ ꯏꯆꯦꯒꯤꯗ ꯂꯥꯛꯆꯕꯅꯤ꯫ ꯒꯥꯔꯤꯁꯦ ꯌꯥꯔꯛꯇꯕꯗꯒꯤ ꯑꯗꯨ ꯂꯩꯔꯛ ꯑꯁꯤꯁꯨ ꯏꯃꯥꯗ ꯃꯥꯟꯅꯕꯁꯤꯗ ꯑꯩꯁꯨ ꯀꯣꯛ ꯉꯥꯎꯔꯦ ꯍꯥꯏꯗꯅ ꯃꯥꯝꯇꯣꯟꯅ ꯅꯨꯄꯥ ꯑꯗꯨꯗ ꯏꯆꯦꯒꯤ ꯃꯃꯤꯡ ꯇꯥꯛꯑꯒ ꯍꯪꯉꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯌꯨꯝꯁꯦ ꯇꯥꯛꯂꯛꯈꯤ ꯍꯥꯏ꯫ ꯁꯤꯒ ꯍꯦꯛ ꯊꯪꯅꯕ ꯃꯃꯥꯡ ꯂꯩꯔꯛꯇꯅꯤ ꯍꯥꯏꯗꯅ ꯃꯗꯨꯗꯒꯤ ꯃꯥꯝꯇꯣꯟꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯏꯔꯝꯃꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯒꯥꯔꯤꯗꯨ ꯏꯜꯂꯒ ꯂꯥꯛꯑꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯥꯝꯇꯣꯟꯒꯤ ꯇꯨꯡꯗ ꯑꯗꯨꯝ ꯏꯟꯅꯔꯛꯏ ꯍꯥꯏ꯫
Kona mamtona amuk nupa aduda tamora ngasay mangmayada makhet khelobado haidana hangubada nupa adudi tumina leiki hai karisu khumakhide madudagi mamtona tungon thoga yengubada nupa adudi leiramde matawduda mamton supunga khet ngami karino ne hojikta igi tungda chalhubadu bo laidongna swai laungna hekta mangki makoy asai se monga mani haidana athu to gari du ilakpaduna usin nasin mamton se koy ge thongan gate mapa yoksala ami aduga gate mapa dagi imata na ba ise haidana kaurakhi akoi so hingdabu kananu kauri sibu hainarami babana so imata khummuno matam phate mi wera moi laitin werangwani khumba phate khummuno haidana akoi so ngahakte tumin leinarami ona thangde imana sum tasalubada akoi gi mamton gi khonjen malakpadagi asidi akoi mosa na tro mosa gi khonjen mali kaino madi ahinga sida kaido bo yauro bazano haidana amukta tokpiru se haidana akoi punna thonganda thoami gate so hangtoba matamda mamton oirami madude imana kaino ibu nangde suk theng kan sida karai da salubano hangami mamtona mo ise thaba masalubane maduda gari se yaraktre adude ise gidoina sangurake haidana sangakpane adu ise kaino na khoya sai se bo monga mai tawi ngasai mangmayadaga mi mana makhet ki badongna uhawi adu kona nupa ma swadai dagi thori hairakhi mamton gi wapo madude ise ka baba kana mo kari haiba nangdi kaidawbagi mangmayada sanguriba nate nangbu mangmayadu daga yawrurabo hojik ahinga sida hangame mamtona mo karaidagi na khoya saida leiriba leraksinga sidi amaga imada manai aiso laktabaga kuire aduda khangdabadagi nakoi maningi lerakasida oina sangsalure adu maningi lerakasida mangtarga leiramme aduga nakoina karigino aina kauraga tana thungan gate ka se swang hangtoktribasina nakoi saisa kaidawba yawrke hangamme madude imana lawai bungo manungda sangasi saida kuina lepagomsi nangi gari do manungde insala o haidana mamton gi gari do manungde insalamme babagi mayamba baba songna su mosanang oire akode pakhalure hairakhi yumanung hekchanga paga mamtona mana ngasai thengnarki bo wari singado babai ma khoida wari tamakhi maduda babana sumna hangamme mosanangi tungde inarki ba miyoido nang masakti khangau bro mamtona mo iba yedina khoya saigi mi su masaksu khangdana wait miyoido budi pulapla padagi di mande asaidagi mali maduna bu isi iba hoigi yum aingonda tagli baduni adu kaidawrike hangakhi imana mo mosa handak se khoi lekai se mawung ama tawrabani maiba ma hek na ki badigi lekai sida leiba ahlaman singa se maramisa sadana bom turga pungsi da sinare aduga mangmaya adu da su laitin sanarambagi mawungda kari no taramba thengnare aduna ne khoina hairiba mayam se hairamme mamton so khoina ngangnariba wafam sing adu da pungak ngakhi aduga sumna hairakhi kaino ise as aide hojikte isa da pungki da kisalae aduga wafa amana ngasai gi tungda salaga lemba nupado madu oira bazara lai sanariba miyoido hairakhi babana mo mosa miyoido nangna masak khangdraga su mirugi phibam muti masak mong mataw kamaina tawge hangamme maduda mamtona sumna khumei ibai masak to midi puwang wangde ususu ngawi dirai tangi ibai wige lengni hairakhi babana mo adudi aina singnari basi oidori bazara babana imada muk yengaga maiba saurengi masanu padu maline koi mosana hairi se hairamme imana muk kaino nangbo masanu pa ani dudi ozane adugumba tawgadaba nate haikibadai hojikta mala amani hairamme asumna numitudi adum hauki nongheng anbaga mamton gi gari du su babaga workshop ta salaga seminar uraba matung mamton so mayumda mukhan khre mamtone heksa kibaga bokse swar phule haidana numitudagi akhoi bokse yamna kana naba hauramme imana haibada su numituda mamtona thengbadu da yum masida sangakpaduda magi tungda lai phataba inarakpaduda dasa sonba abokta takhebani hai abongna kana narga leringai duda su abokse soiron yamna lolamme mangmayada miyo yamana aibu kaure nakoina puso aigi nakta sangaga leire hairakhi machi matung matami kuidana abokso khoibo thadoktuna amuk satki maduda khoisu thawai yamna nungai naramde adubo nongmade lekage miyo singna hujiki maibadugi masanu pamana mangmayada pukri mapanda lai khoram selambadagi lekai mayamna pharami mayamna khallibana magi do lai sanari boiningamme adubo tasingna magi do di mapagi punsi kannaba
Mang aduda lekay gi ahan kaya gi thawai mi kaubo oirami. Mafam aduda mayam na thengnaribadusu khudai amanba kharaga. Migi mitam kharaga thengnarami. Mamangda mamton ga thengnakiba maibadugi masanupa ahanduna sanaba ngakta oirami. Mayamna su masanupado pharga warakhibadagi amukhana mangmayada ahan kaya gi thawai mi kaurambadu madu lepki. Masi matung maibadu su matam khara leiraga adum sikhre. Mayamna su masanupado na tawrimiba thabak thawramsing aduda maibaduna sibaduna mi isang sangbiramde. Makoy gi thabak thawai kaya da su lekay miyoy anambana sangbiramde. Maibadu puloyba yawruba sagagi kakamana su ona khoida sumna hairakhi. Uloyba numito mangmayada yamna tamnay hai. Paijom amuba setpa miyoy khara su ahingda puloybaduda pukri mapanda pareng salaga lay hai. Maduda puloyba yawbo laiba miyoy singadu kibadagi masi tasanarga lay hai. Kakado su yumek yawbaga masada pana maynung oktoaga yung manungda sangjarabasu numitugi ahingdo mamangda yamna mengak narami. Magi masanupa apikpa dusu ahingda yamna kapi hai. Asumna maiba du sikibadagi hojikti lekay si karisu tawkhidre. Masini mayam nga sige riyan wara story. Matangi warida mayam punamuk thengnarasi. Masigidi mayam dagi kaina nababiti ay lawzari.